Hey guys, after a long break, welcome back to another tarot reading video. Masigi video study myamna title dagi so hena khangbiramani like according to your date of birth habadi isagi pokpa date to adugi matungina 2023 sida lucky oigadra oirodra habadi isagi luck se 2023 sida kai kai pige habadugi maramda general reading ama tawdoine aduga ngasigi reading sisu general reading oibanina yam ka hena personally resonate tortabadi yai tawbadabu anoba chahi sida kai kai leige habadu adum charakpa ma yengaga lawba yaba advising lotion bio aduga ngasi reading ase pile home thokna khaidok chagani khaidok kadoriba pile home se date 1 dagina 10 phawba ama 11 dagina 20 phawba ama and then 21 dagina 30 phaw 31 phawba ama dumaina khaidok chage aduga isa isa gi pokpa date tu gi matugina pile do choose tobiraga adudagi reading do tabiro aduga personal reading tawbining basingna igi Instagram link do habadi tarot account Instagram link do aigi description box ta pijaramage do Instagram do changbiraga isa isa na DM tawbiraga isagi iba personal reading gi slot book tawbiba yani hoi atoba thudok pa kasu hainingai leite channel asibu makhatana support tawbiu video asibu like amadi share tawbiu aduga isa isa na adum 2023 gi damakta like ahen reading desire tawbasing do adum comment oina thambiramo ado without further ado let's get into the video. So ahanba pile habadi date 1 dagina date 10 phawbagi marak manungda like date 1 dagina 10 phawbagi marak tai sagi date of birth oibiba habadi sagi pokpa date oibiba singda adu singi oidoini ahanba pile se ado ahanba pile sina like isagi 2023 se lucky oigadra oiroidra habadugi maramda reading se lakadoine ado ngasigi reading se yam ka henba detail oina kashu yeningai leite adum daw yani yaroi habadugi mawong khara adum yengbagi wani ko ado yengadoriba reading asi general reading oibanina yam personally oina serious oina lawba lawdaba haduna isagi wakhalda leire ado dum lawba yaba advising dum lotion biyo boko general reading oitaraga so ado hojik pile A gi habadi dum date 1 dagina 10 phawbagi manungda leibiba singi ahanba kai haini like card se pick tower se 2023 se lucky oigadra oiroidra habagi ko Two of Pentacles, Nine of Wands reverse, Death card. Adu sigi card ahong kaktang pick tawzagani aduga energy card ka hapchagani ko yam ka hena sang na kashu yengningai leite ba lucky sidadi adu adum aphaba oini oiroi du khak khairaga loireba adu mathang adum ai zodiac reading amadi according to your date of birth according to your day of birth ka adum tawzarake adu ahan bagi sima yengase ko perspective. And then energy card amaga pick tawzage blessings ko. So pile A gyo iba habadi date 1 dagina 10 phawbagi manungda pokpiba singi damakta 2023 se adum lucky di oigani ko lucky oigani habagi maram se kaigino ha matamda blessings hariba card chithole eba sigi blessings hariba card chi matungina 2023 hariba chahi asina isagi damakta habadi like pile A oibiriba sing marup mapang chilnaw singi damakta dum yamna apha blessings mayam adum purakadawi ko tawbadabu isa 2023 hariba chahi sida blessings countless blessings mayam lakta agasu isa sa dum great feeling ama leiba adagi blessings la igay pen banai daba ko adagi blessing ama se la e harga atopa anoba mamong pamba adumaina like adum isa Japan banai daba adagi blessing ama da dum kai haini like ama na penthok pangamdaba ama hek lakpaga anoba amu desire tawba adugumba sing khara thengnarakpa yai aduna maram oiraga pile A khanbiriba I mean pile A oibiriba ichilinaw singna 2023 sina lakpa matamda adum isa gi blessing sing do
count tꯧbiyu blessing singdugidamakta grateful oibiyu adutata ahenba afaba lakpa ngamgadoini habase advice oina piyebako. Furthermore, lucky oiroi habadi yaroi 2023 hariba chahisina blessings myama purakadoribanina like this will be a good year to you ko habadi adum afaba chahi ama oigani habasima positive way that hazaba thambiyobako. Furthermore, 2023 hariba chahi sida isaze job ki opportunity anauba ma lakpagumba natragana isagi hojik tawriba job sida yamna khumang chausin bagumba productive oiba ko paisa nungsa hena phangba ngasagi paisa nungsa gi instability gumba leramaga su khitang sapharakba adagi isagi job se disorganized oramaga su organized orakpa or anauba job ki opportunity hangba adugumba sing khara thengnarak pi ai amadi day to day life se 2023 sida khara busy and tight schedule oigani habasima khangjan biro ko aduna isagi career and job ki damakta 2023 shadam lucky oi hana afaba oi banga mamdaba khara dam afaba oirakpa and then paisa nungsagi disability khara organize oirakpa and then 2023 shida anauba career opportunity lakpa natragana hanagi afaba oi banga mamdana leramba singdo afaba oirakpa yabagi possibility or chances khara lei haibasima card china vision pi bakwa adagi 9 of Wands hariba card reverse athole eba so afaba leiragadi phattaba su khara leigani ko aduna loinamak phau haibadi yadabanina 2023 hariba year sida pile A oibiriba ichilinau sing habadi that 1 dagi na 10 phawagi maral manungda lei pokpiba singna ko 2023 sida planning gumba yam sangna tawraga thamjarakpa thabak kharadadi amuk ningba kaiba haibadu oigadawriba habidi ngasai countless blessings myama laktaraga adagi afaba opportunity myama laktaraga isana hanadagi desire tawjarakpa yam wana hotnajarakpa thabak ama oithokbada kitang wana chatpagumba or isana khanjarambaduga tawthorakpa reality diga kitang chana dabagumba and then kai haini isana yam luna khanjaroba mi kharana isabu laithok pirambagumba or relationship ta kitang kai haini isagi perseverance haini khangba kanba patience kumba test toba aduguma matang matam khar yarakani ba ko habidi isagi khangba kanba or isana lepiba khongfam do kai haini changyeng tobagi type ta adugumba type of test khar su lakpe ai in terms of relationship and friendship ko aduna adugumba singi khara prepare tawraga lebiyu aduga yamna hekta phattaba oyani habadu natraga su isana khanjaba ningjaba kharadi thungba ingam daba adugumba kharasu leini ba ko ado afaba khara leikibagi phattaba khara dum leiraga life se balance tarka doine ba afaba ngakta oyu or phattaba ngakta oyu habidi yaroidana ko adudugi balance ama lakna ba sigi card che la ini hai tare. And then death hariba card che thol a death card che pakhatpiganu means like akhoi life da everything happens for the best ko afaba thaudok oigera phattaba thaudok oigera everything happens for the best thoiba khudingmak tungda afaba oyana ba thokla ini habasima isana positive oiba way da thajaba thambiga dabane ba maramdi hauji relationship ama kainare haraga su relationship to chana dabadagi isorne hena afaba ma langhanabagi damakta kainari bani haina adumaina ko example ni ko ina haijisa adumaina thajaba thambiga dabani so everything happens for the best haba motive se thambiraga isagi life se 2023 se the toxic friendship or toxic relationship kharagi ending oigadawriba habadi haujiktagi hauna already sana warning phangaga leiraba se mi se punme yadre tinaba yadre kaina khanba or se relationship se yam toxic chatle kaina isada warnings and signs me ama phangjaraga leiba aduguma friendship or relationship or even career ko habadi sana thabak ama tawre aduga thabak se chana dre kaina khanjaraga tawdaba yadabagi tawba ko adugumba singdugi habadi maybe friendship relationship or career adugumbagi hanadagi haujiktagi hauna warning fangaga leiba isada kanadraba or isada chanadraba mioi khara amadi natragana thabak inkhang kharagi ending oirakpa yai na haiba so ending oikiba haise anauba beginning ama laktoine ba ngasai gi blessing and opportunity dugi form da ko amadi like job and career gi so opportunity and all duguma ama vision piribanina 2023 sida isada kanadaba toxic relationship or friendship or even chanadaba job amagi ending oikhraga anauba beginning ama anauba era ama lakpa yai habagi mongda garchina vision pirine ba ko. Furthermore, perspective hariba energy card si thole AC ki perspective hariba energy card si matugina 2023 hariba chahi sina lakpadadi pile A khanbiriba I mean pile A oibiriba that 1 dagi na 10 fawagi marnungda date of birth oibiba chile now singna any thaba ma taw matamda akhuba mit yengde yengbiganu yari gai broad perspective te yengbiyoba adagi thaba ma tawbada oidre haraga so atopa perspective amadagi positive oiba perspective amadagi yengaga oidriba thabak to kamaina oihansige oina haina adumaina hotna biyu
habadi thaba ama oidrena dishearten tawraga depression chatlaga or wakhal nungaitana leibagi mahutta oidriba thabakse karamba mityengdagi yengaga or karamba way da tawraga oihansige haibagi mongda ko habadi negative khanbagi mong mahutta aphaba atop perspective myamadagi yengaga thabak singse pangthokna bo hotna view 2023 sidi yarigai negativity se lapna thambiraga positive oiba kai haini like positive oiba wakhalon gumba ngakta generate tawbiyu haibagi mongda card na advice pirineba ko so reading se pile A gi oina sida loire stagi dum mayamna 2023 sigi oiba lawba yaba general advising lotion biraga mathangi reading amuk ngai minarase ngasi gi oina di pile A gi oina. Thank you for watching. Hey guys, so pile B habadi dead 11 dagina 20 fawbagi manungda isa gi date of birth oibiba habadi 11 dagi 20 fawbagi manungda pokpiba ichilinaw marma pangsing do adu dugi 2023 she lucky oigadra habagi jarang pa reading ama tawdoine ado hanbada khoi pile B gi damakta amuk card che pick torse ko so pile B oibiriba singi damakta 2023 se lucky oini oiroi habado myam punna yengse so 2023 gi palbi gi damakta ahanba card se maraktagi pick tawzage 9 of cups reverse 7 of wands card che ani thole eko 5 of cups haiba anga strength haiba anga so 5 of cups ka strength ka china punna like reading chat ka doine se ni sina tongan chat ka doine habadi card ani sina mu punna explain tor to ni boka punna pick tawbanina aduga reading se general oibanina mi khuding mak tai dasti mak tho ani habadi leite dubu dum lawba yaba advising lotion biu amadi kai tawba yage habadu yangshin biu habadi like sima hekta tho ani habadu mak leitraga su tholakpa yai habadu madi leibanina kwa section na chatpiu haiba gumba do oidoine mo kwa so the world the real you and then another energy card among pick tawzage your commitment is being tested. So pile B gi oina su card che pick tawba loire ado pile B khanbiriba means khanbiriba di hairoi that pile B habadi oibiriba that 11 dagina 20 fawbagi manungda date of birth oibiba habadi 11 dagina 20 fawbagi manungda pokpiba ichilinaw singi damakta 2023 she lucky oigadra oiradra habado lakadoine do 2023 se isa na di plan mya leibiramba yai plan du su dum pangthok piu kaishum ta kaide adui oiba taraga su like 2023 she ningba kitang thungba watpa haibadi 2022 sina aphaba nga to eramani haibadu mak natraga su 2023 shi su isana ningba khutningmak thungani or isangi ningjabado loina hekta thungani or lucky oirani haibasimakti haiba yadriba kwa haiba yadabagi maram sina kaigino ha matamde 2023 se negativity khara yawe aduna maram oiraga like isa gi oiba luck se yam ka hena hoi ayaba mi khari dum yabe yai ba general oina yang pamatamda yam ka hena lucky oiba year amadi oiroidori tawbada bu isa na planning tawbiba amadi hotna badi dum lepi ganu ka shukaide hotna ba kal likhai isa ge effort ki result dum phangni kwa tawbada bu like lucky matang dadi kitang negativity khara na di surround tawe do yengase kai lege habado so ahanba card china so the world the real you hai ko so energy card hana lokha chabagi maramdi ngasagi lucky oi de habadu budi atai card macha mayam sina hairaga so energy card che hana analyze to se hana to bani ko
So the world the real you hariba full moon in Aquarius hariba energy card chigi matungina 2023 hariba chahi sina lakpa matamda pile B oibiriba actually now sing habadi that 11 dagi 20 fawbagi manungda laibiriba actually now sing na yarigai like be the real you ko habadi any situation da yarigai haraubo oiro nungaibo oiro sauningbo oiro yarigai fake tawbiganu adum haidi nungaitraga nungaiba saba sauningaga sauningdaba saba or harauraga haraudaba saba ko any form that like isaje yarigai fake oidana bahotna be honest and be real with yourself and show your real self to the world ko habadi isada honest oibiu isada asengba chumba tawbiu truthful oibiu ko aduga world da habadi adum miyam da ko habadi isagi loinari bo oibiya amadi isana adum day to day life thengna mi miyam mo oibiya aduda isagi oiba asengba saktam se uthokpiyo ba habadi fake tawbigano ba ko maramdi isana honest oiga isana isagi real side of personality show tawige isagi side afaba lakpa hengadoine ba aduna tabida isana habadi isagi lifestyle fake tawbu oiro isagi mood kika fake tawbu oiro aduna ko na tungda isagi damda problem oina create torpi ai ba aduna problem oira kadabugi muhutta asengba honest oiba side to thoga afaba opportunities or afaba luck grab tawbuduna henna phagani haibagi mongda card china advice pirine ba ko so in this coming year 2023 be the real you so the real you haibagi mongda card china advice pi ba ko and then your commitment is being tested hariba energy card chathol asigi card chigi matungina 2023 hariba chahi sida pile b oi biri ba actually now singi da makta ko kay haini like isagi friendship ta isagi career habadi isagi job tabu oiro natragana isagi love life ta isagi commitment sa test tawa matang matam yamna yarakani ba habadi isa sa isagi friendship ki damakta isagi relationship ki damakta madi isagi career ki damakta kadai fawba yawna lepa ngambage habagi isagi commitment da adu test tawa matang matam yamna yarakani maybe khatna chainaba maybe saunaba or maybe adum phatanungda haijinna matam sinaba dumaina matang matam yam yarakani duna like take special care of your friendship and your relationship and isagi job kumbada su fazna haina singna chatpiyu haibagi mongda carchin advice pirine bako so isagi commitment do test tor matam do isana give up tawur targadi isagi commitment do kai haini strong oide na mina lokidoine baduna like be strong towards your commitment in your friendship, relationship, or career. Hai ba se carchina vision pi buka habadi hai gi bawanga na bohot na ba and then like chindagi action ne hen na bohot na ba adugum basing do tawbiyo hai ba gumbane ba ko. Furthermore, 9 of Cups hariba card reverse ta thole a sigi card chigi matungina 2023 hariba chahi sina pile B or biriba ichili now habadi like adum that 11 ding na 24 bagi mark ta pokpiriba ichili now singi da makta isana yam ningjarak pa habadi fulfill oir ni kaina khanjarak pa thabak khara adum yam ka hena fulfill oiba ngamdaba habadi isana tawjarakpa planning duga thaba oina pangthora kanda reality duga khara khetna bagumba adagi isana tawruba thabak se kya ka hena mai pakanda bagumba adum opportunity ama lae na honaraga su loiram dai da chitlaw na nan tho obugumba adagi kanna hona jar aga mahai jaram dai da kainom na traga kainom na fatlaw na soyak pagumba adumaina kitang unlucky oiba thawdok khara thoka tawba lai na thabak taw matam da patience taina ingna tapna tawbiyu rush tawbiganu amadi yam ka henba high expectation thambiganu haiba advice se card tagi phange bako and then 7 of Wands hariba card chithole AC 7 of Wands hariba card chigi matungina 2023 hariba chahi sida isagi growth haibadi isagi personal growth oibi isagi personality development oibi isagi afaba ma tawpa matamda kalak khaman ma yengsin ma mi sa dukki matik yamna tholak ka dawri ba ko aduna maram oiraga isana any thaba ma taw matamda or any issue amada relationship oigera friendship oigera thabaki bu oigera family gi bu oigera ko yarigai mingonda wari gumbase yam ka hena open oina share to thopiganu mi bu yam ka hena easily trust to biganu loki oina lebiu haiba advice phange ba maramdi isage maning da backbite tawgadori ba isada kalakadori ba mi se sakhang mai khang na ba mi na oigadoi ne stranger na di oiroi dana ko aduna isana mingonda yam ka hena easily trust to ba and then mingonda yam ka hena wari share to thopa khot pa se yam ka hena tawbiganu maramdi kalak yeng thiba mi se duki matik yam na tholakadori you don't know who to trust haiba advice card chidagi phange ba ko mathangi card china 5 of cups haiba amga string haiba amga smaina card ani thole e sige card ani sige matungina kari vision pige haiba matamda
pile B oibiriba date 11 dagina 20 faubagi manungda pokpiriba miyoisingna habadi video sibu yengiriba miyoisingna like 2023 hariba man chahi sida kwa isana yam thajaba miyoi kharana isabu betray toramba isabu disappoint toramba kwa natraga na isana yam nungshijaba maruk mapang or relationship kumba ama kainaba or break ama lakpa yabagi vision khara ui baduna isaje grief nungai tabagumba adugumba khara su go through tawar pi 2023 shida aduna like take special care of your family, your relationships and your friendships kwa aduga hoi mina betray taramba yabai chances su lei habani na ngasagi yam high expectation thambiganu haibaduma su amuk su lei re kwa aduga isaje 2023 haiba chahi sida any film ay tada oy bi disappointments and failure khadi thegnaga dawri ba haibadi isana khanjaramba duga reality ga khetnarak pagumba ko adugumba. And then string hariba kachi matungna 2023 might not be the best year for you ko habadi 2023 se hoi hojing sana planning nya ama lebiram ba yai and then aphaba chahi oini hana khanbiram ba yai oi basu oisanu ko aphaba chahi mo oi basu oisanu tawbatabu sigi chahi sina best year oi dragasu khangba kanbiyu courageous oibiyu hotnaba lepiganu mental strength physical strength kidamakta adum like strongly lainana mo hotnabiyu aduduga isagi oiba adum rough times yawaragasu phasna adum courageously overcome tawba ngamna bo hotnabiyu haiba advice se kartagi phange aduga hoi yama difficult moments or rough times me yawaragasu overcome tawba ngamna ba strength to adum masa mathanda su lakchagani bo ko isagi willpower do haitare kwa aduna isana give up tawbiganu like try your best in every field aduga adum like rough times laga so overcome to biu aduga afaba time lak pasu aisanu haiba vision se kartagi phange makwa so pile bi yoina su reading says the loy race dagidum lawbi aba general advice motion biraga mathangi reading amuk ngai minar se ngasi gaina di pile bi so thank you for watching. Hey guys, so mathangda pile C hairagana that 21 dagina 31 faubagi manungda date of birth oibiba haibati date 21 dagina 31 faubagi manungda pokpiba miyoi singda adudugi 2023 hariba year se lucky oigadra oiroidra haibadugi maramda reading sha tawdoine ado hojik ahanbada pile C gi damakta card hana picture se kwa the full hariba card che ahanbada chongthore 2023 gi anoba chahi lakpasida ahanba card thole e kwa. And then the Empress ko aduga card amanga pick tawsage pile C gi damakta the Magician and then the Sun ko si card ni shima punna explain tawra ani aduga se ni shima laire aduga khoi energy card pick tawsage 2023 gi damakta pile C oibiriba ichil now singna follow tawgadaba affirmations or energy duni ko since na pirakadoi se 2023 gi damakta. Playfulness, story of my life. So card se pick tawba loire ado pile C gi oina su reading se haurase ahanbada playfulness and story of my life hariba kay haini energy card ani se hana explain tawjage. So first of all 2023 se pile C can be ribasingi damakta lucky oigadra oiroidra hamatamda yes it will be a very lucky year for pile C 2023 hariba year ase pile C oibiriba chilinaw habadi date 21 dagina 31 faubagi manungda pokpiriba chilinaw singi damakta adum lucky oiba year amane haina describe tawbi yai hoi lucky oye haina loinamak aphaba hekta oigani haiba mak leite adum balance tawni life dina aphabaga phattabaga balance tawni tawbatabu like adum isa se tawbada daw yabagumba lucky oi haibadumadi haiba yagani duma card sina phongdor ka doine bako general oina but sisemi khuding makta chungani haina guarantee pi badina te general reading oi banina lowbu yaba general advising tamak lotion view aduga yam ka hena personal oina chumak pa yai chumakta ba yai dumak te na guarantee pizza mangam de ko. So la iba card ni se playfulness haiba ang story of my life haiba ang card ni siya la ebo ko. So sige card ni sida ahan ba card sige matung na 2023 se happy moments me ama york pi serious moments me ama york pi life ne tambang manate ko.
So amaina yarakpa matamsida like isagi life sida adum hard times lakpa matamna isagi life ki adum struggles ne adagi part of the story of your life abidi isagi life ki punsi wari dugi struggle gi part khara ni haina khandok piraga ko playful oina habidi harau ta yamna ngasagi awaba moments tu su adum yam ka haina serious oina khanjan da bida ko kitang haidi yam ka haina heavy burden lotion da bida lightly overcome to bangam na ba yari gai hotna bi on hai ba maram di sana burden and stress hek lotion ma matam na hena potlum sa chawkhat lakpai da ba tawni ba dunai sana 2023 hariba year sida any struggle or difficult path thengnarak pa matam da yai playful oina enjoy tawraga overcome tawna ba hotna biyo ba adu ngamna na ba means to thibiyo haiba gumbane ba kwa and then good times bad times me ama your PI life ta kwa adu khuding mak to part of your story of your life kwa habadi sagi life ki story gi part amane na khanto aga afaba moments we happy oina welcome tawgada bani phatta moment so dum life ki part amane haina khallaga overcome tawna na ba hotna bigada bani habase card ani stagi advice na phange ba ko so 2023 hariba year say sagi life se balance oina chatkani afaba su yam yarakani phatta ba su dum yarakani aduna ani mak adum well handle tawraga chatpa ngamna na bo hotna biyo habase energy card ani shidagi advice wina phangine buka coming back to the main cards 2023 hariba chahi asida pile C habadi date 21 dagina 31 fawbagi manung the date of birth oibiri by chilinaw singna anauba beginning ama go through therapy ay baka anauba beginning hai say sagi life ki anauba chapter ama start to boy bi habidi sa je motivated ko eraga life sa smai tawge kaina khalaga anauba beginning ama the step in to bo bi or anauba career opportunity ama the step in to bo bi anauba institute ama school ama hong bo bi or anauba friendship khara make to OBI or another relationship ama step in to OBI any short of beginning OBI ba ko adubu beginning amadi go through to gadawri na di haye 2023 sida fresh start amadi to gadawri na haye duna hari ba chahi asida ko isana yari gai careful oibiyu amadi chection na chatpiyu fresh start to fruitful oina ba fresh start to mahi chaba ngamna na bo hotna biyo na hai ba maramdi anauba beginning ama hawba matam da isana careful oi dragadi or isana kai haini phazna careful oina thabak pangthok ta taragadi isagi anauba beginning do aphaba kya oi banga moi ba ko da isagi anauba beginning ama lakpa matam sida careful choices me ama make to biyu amadi haina singna chatpiyu chection na chatpiyu hotna ba kan biyu adu anauba beginning asem hai chana na bo hotna biyu hai advice se card tagi phange ba ko mathangda the empress sariba card che thole e sigi the empress sariba card chi matungina palsy palsy very by chilin now habadi date 11 date 21 dagina 31 fawbagi manungda pokpi by chilin now singi relationship ko basida isa se amna attach ba habadi relationship te isa se amna penja ba nungai jaba harau jaba kwa adagi isa na desire to ba love and affection do isa gi partner dagi fang ba adagi isa gi family gum basudum fasina peaceful and well settle oina chat pangamba isagi wa mayam sa tathok tasin tawin na ba yaba and then friendship makta oiraga su amana amagi angam mateng pangna ba joyful and happy oina chatmin na ba aduguma type of friendship relationship and then family time quality time me amala kani ba ko aduna 2023 se isagi personal space personal relationship friendship and family gi damakta di yamna aphaba happy and organized oi ba chahi amane haina describe tawe ba ko aduna like isagi family ga relation kitang distance oi ba adagi isagi relationship ta problem lai ba and then friendship ko mada yam ka haina joyous and happy oi da ba sing do 2023 sida dikhara pharak pa yai hai bagi mong da card china vision pi ne ba kwa aduga already hana dagi pharaga lai ba sin do dum aphaba lami da changchin gani hai ba gum bane ba and then the magician hari ba card chiga the sun hari ba card chiga reverse to thol e so sigi the magician hariba card chi matungina 2023 hariba chahi sida isa se mina manipulate kum batang na bo hotna rak pa yai haibadi dum isagi dum isani yam thajama mi khara na isa se manipulate tawraga chatna na bo hotna rak pa or isa de moi gi kanaram dai de khak use tawna na bo hotna rak pa adugum matang matam su khara thengna rak pa yai bo ko sagi aphaba layer su phattaba lai ni adumaina balance tawna na magi damakta aduna yari ga isa se mi na haibada hoi haina dum easily chatpi ganu kaigino kaidawbagi
ꯀꯩꯗꯧꯕꯒꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟꯁꯦ like why ꯍꯥꯏꯕ ꯀꯣꯏꯁꯟꯁꯦ ꯑꯗꯨꯒꯨꯝꯕꯁꯦ ꯈꯔ ꯍꯪꯕꯤꯌꯨ ꯑꯗꯨꯗꯨꯒ ꯃꯤꯅ ꯍꯥꯏꯕꯗ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯆꯠꯂꯒꯅꯤ ꯃꯤꯅ manipulate ꯇꯧꯅꯤ ꯃꯤꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯛꯀꯅꯤꯕ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯑꯉꯝ ꯁꯦꯠꯂꯒ ꯆꯥꯟꯅꯔꯒꯦ ꯍꯥꯏꯅ ꯂꯩꯕ ꯃꯇꯝꯅꯤꯅꯀꯣ ꯑꯗꯨꯒꯨꯝꯕꯒꯤꯗꯃꯛꯇꯁꯨ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯃꯤꯅ manipulate ꯇꯧꯕ ꯉꯝꯗꯅꯕ or ꯃꯤꯅ ꯀꯩ ꯍꯥꯏꯅꯤ ꯁꯤꯖꯤꯟꯅꯕ ꯉꯝꯗꯅꯕ ꯑꯗꯨꯝ ꯏꯁꯥꯅ strong minded ꯑꯣꯏꯅ ꯂꯩꯕꯤꯌꯨ clever ꯑꯣꯏꯕꯤꯌꯨꯀꯣ ꯑꯗꯨꯒ 2023 ꯍꯥꯏꯔꯤꯕ ꯆꯍꯤꯁꯤꯗ ꯏꯁꯥꯒꯤ ꯍꯣꯕꯤ ꯑꯅꯧꯕ ꯑꯃ start ꯇꯧꯕ or ꯏꯁꯥꯒꯤ passion ꯍꯥꯏꯗꯤ ꯏꯁꯥꯅ already ꯍꯥꯟꯅꯗꯒꯤ ꯂꯥꯏꯐꯇ ꯄꯥꯝꯖꯔꯒ ꯂꯥꯛꯄ ꯄꯥꯡꯊꯣꯛꯄꯗꯤ ꯉꯝꯗꯕ ꯊꯕꯛ ꯈꯔ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯦ ꯀꯥꯔꯠꯁꯤꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯃꯔꯝꯗꯤ 2023 ꯍꯥꯏꯔꯤꯕ ꯆꯍꯤꯁꯤꯗ ꯏꯁꯥꯒꯤ ꯑꯗꯨꯝ ꯍꯩꯖ ꯁꯤꯡꯖꯕ skills talent potential or passionꯗ ꯑꯗꯨꯗ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯍꯩ ꯆꯥꯕ ꯉꯝꯒꯅꯤ for example ꯏꯁꯥꯁꯦ ꯍꯣꯕꯤ ꯑꯃ ꯌꯥꯝ ꯄꯥꯝꯃꯦ ꯄꯥꯡꯊꯣꯛꯄꯗꯤ ꯉꯝꯗꯅ ꯂꯥꯛꯑꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯗꯣ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯟꯗꯨꯒꯤ ꯃꯍꯩ ꯆꯥꯕ ꯐꯪꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯄꯤꯔꯤꯕꯀꯣ ꯀꯥꯔꯠꯁꯤꯅ ꯑꯗꯨꯅ 2023 ꯍꯥꯏꯔꯤꯕ ꯆꯍꯤꯁꯤꯗ ꯏꯁꯥꯅ ꯍꯥꯟꯅꯗꯒꯤ ꯍꯣꯠꯅꯅꯤꯡꯉꯒ ꯂꯥꯛꯄ ꯍꯣꯠꯅꯕꯗꯤ ꯉꯝꯗꯕ ꯇꯥꯏꯝ ꯄꯤꯕ ꯉꯝꯗꯕ ꯑꯗꯒꯤ effort ꯊꯥꯗꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ any passion talent or hobby ꯂꯩꯇꯥꯔꯒꯗꯤ ꯑꯗꯨꯝ continue ꯇꯧꯕꯤꯔꯣ or start over ꯇꯧꯕꯤꯔꯣ ꯑꯐꯕꯏꯁꯥꯅ ꯄꯥꯝꯖꯔꯤꯕꯗꯣ ꯈꯔ ꯃꯈꯩ ꯊꯨꯡꯕ ꯌꯥꯕꯒꯤ chances ꯂꯩ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯥꯔꯠꯁꯤꯅ vision ꯄꯤꯕꯀꯣ ꯑꯔꯣꯏꯕ ꯀꯥꯔꯠꯁꯤꯗ ꯗ ꯁꯟ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯔꯤꯚꯔꯁꯇ ꯊꯣꯛꯂꯛꯑꯦ ꯁꯤꯒꯤ ꯗ ꯁꯟ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯔꯤꯚꯔꯁꯁꯤꯒꯤ ꯃꯇꯨꯡꯏꯟꯅ 2023 ꯍꯥꯏꯔꯤꯕ ꯆꯍꯤꯁꯦ ꯄꯥꯏꯜꯁꯤ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯅ ꯈꯜꯂꯤꯒꯩ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯉꯥꯛꯇ ꯂꯥꯛꯀꯅꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯅ ꯈꯜꯂꯤꯒꯩ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯉꯥꯛꯇ ꯂꯥꯛꯀꯅꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯁꯦ ꯃꯉꯣꯟꯗꯒꯤ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯗꯤ ꯃꯉꯥꯜ ꯃꯩꯁꯥ ꯃꯌꯥꯝ ꯑꯃ ꯐꯪꯉꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯅꯛꯁꯜꯂꯨꯔꯒꯗꯤ or ꯃꯥꯅ ꯁꯥꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛꯊꯦꯛꯄ ꯐꯥꯎꯕ ꯌꯥꯏꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯏꯁꯥꯅ 2023 ꯍꯥꯏꯕꯁꯤꯗ ꯑꯐꯕ ꯊꯕꯛ ꯇꯧꯒꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯕꯤꯔꯤꯒꯩ ꯑꯐꯕ ꯁꯥꯏꯗꯇ ꯆꯠꯄ ꯉꯝꯒꯅꯤ ꯏꯁꯥꯅ ꯅꯦꯒꯦꯇꯤꯚ ꯈꯜꯂꯛꯏꯒꯩ ꯅꯦꯒꯦꯇꯤꯚꯇꯨꯁꯨ ꯍꯦꯟꯅ ꯌꯥꯝꯈꯠꯂꯛꯑꯒ ꯌꯥꯝ ꯊꯤꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ 2023 ꯍꯥꯏꯔꯤꯕ ꯆꯍꯤꯁꯤꯗ ꯏꯁꯥꯒꯤ ꯃꯥꯏꯟꯁꯦꯠ ꯏꯁꯥꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯏꯁꯥꯅ ꯈꯟꯕ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯉꯥꯛꯇ ꯇꯧꯒꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯉꯥꯛꯇ ꯈꯟꯒꯦ ꯍꯥꯏꯕ ꯃꯣꯇꯤꯚꯁꯦ ꯊꯝꯕꯤꯌꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯒꯤ ꯐꯪꯉꯦꯕꯀꯣ ꯁꯣ overall ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ 2023 ꯍꯥꯏꯔꯤꯕ ꯆꯍꯤꯁꯦ ꯄꯥꯏꯜꯁꯤꯒꯤꯗꯃꯛꯇ ꯑꯗꯨꯝ ꯍꯥꯏꯕꯗꯤ date 21 ꯗꯒꯤꯅ 31 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯗꯨꯝ ꯂꯛꯀꯤ ꯑꯣꯏꯕ ꯆꯍꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥꯏꯟꯗ ꯊꯝꯖꯤꯟꯕꯤꯔꯒ ꯔꯤꯗꯤꯡ ꯑꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯖꯦꯅꯔꯦꯜ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯤꯟꯕꯤꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯏꯜꯁꯤꯒꯤꯁꯨ ꯔꯤꯗꯤꯡꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ Thank you everyone for watching my video. Stay tuned for more. Bye bye.